ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯐꯪꯈꯤꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕ ꯆꯃꯝꯅꯕꯁꯦ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯐꯝꯒꯅꯤ ꯑꯩꯈꯣꯏ ꯍꯟꯖꯟ ꯍꯟꯖꯟꯅ ꯕꯣꯔꯗꯀꯤ ꯊꯣꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯥꯒꯤ ꯆꯥꯎꯈꯠꯐꯝ ꯊꯣꯛꯄ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯠꯇ ꯄꯥꯏꯈꯠꯂꯛꯇꯕꯗꯒꯤ ꯄꯦꯜꯂꯛꯇꯗꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯑꯃꯨꯛ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟꯒꯤ ꯊꯣꯡꯗ ꯂꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯏꯂꯦꯟ ꯄ꯭ꯔꯣꯇꯦꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯝꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯖꯕꯅꯤ ꯍꯧꯈꯤꯕ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯄꯦꯄꯔ ꯁ꯭ꯀꯦꯝꯒꯤ ꯏꯁꯨ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯪꯅ ꯄꯨꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯕꯨ ꯉꯁꯤꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯦꯝ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄ ꯄꯥꯅꯤꯁꯃꯦꯟ ꯑꯃꯠꯇ ꯄꯤꯗꯕꯤꯗ ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯊꯝꯖꯤꯟꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯣꯏꯔꯤꯕ ꯗꯦꯁꯥꯝꯗꯗꯤ ꯃꯁꯤ ꯈꯨꯟꯅꯥꯏꯁꯤꯗ ꯂꯩꯕꯥꯛꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯁꯦ ꯃꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯖꯨꯀꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡ ꯑꯃꯗꯤ ꯕꯣꯔꯗꯀꯨꯝꯕ ꯑꯁꯤꯒꯨꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤ ꯀꯌꯥ ꯊꯥꯖꯕ ꯊꯝꯃꯀꯥꯟꯗ ꯃꯍꯩꯔꯣꯏ ꯃꯌꯥꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯁꯤꯗꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇ ꯍꯧꯔꯒ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯗꯛꯇꯤꯡ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯕꯣꯔꯗꯀꯨꯝꯕꯅ ꯑꯁꯤꯒꯨꯝꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯦ ꯍꯥꯏꯗꯅ ꯁ꯭ꯀꯦꯝ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯁꯤꯅꯁꯨ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯃꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟꯒꯤ ꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯏ ꯉꯁꯤꯗꯒꯤ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯣꯔꯗꯅ ꯄꯨꯊꯣꯛꯏꯕ ꯂꯥꯏꯔꯤꯛꯁꯤꯕꯨ ꯅꯝꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯆꯦꯁꯤꯡ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯁꯤꯡ ꯑꯁꯦ ꯌꯥꯎꯍꯟꯕꯤꯌꯨ ꯑꯃꯗꯤ ꯃꯁꯤꯕꯨ ꯊꯥꯔꯛꯏꯕ ꯐꯥꯝꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇꯨꯗ ꯄꯥꯅꯤꯁꯃꯦꯟ ꯄꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯐꯥꯝꯁꯤꯡ ꯑꯗꯨꯗ ꯕ꯭ꯂꯦꯛꯂꯤꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯃꯈꯣꯏꯗꯨꯒꯤ ꯃꯊꯛꯇ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯂꯩꯉꯥꯛꯁꯤꯅ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯗꯦꯁꯥꯝꯅ ꯌꯥꯝ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁ ꯑꯃ ꯌꯥꯝꯅ ꯖꯦꯅꯨꯏꯟ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯄꯨꯊꯣꯛꯈ꯭ꯔꯅ ꯈꯜꯂꯤ ꯃꯁꯤ ꯊꯤꯀꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯅꯠꯇꯦ ꯗꯦꯁꯥꯝꯅ ꯂꯥꯎꯔꯤꯕꯁꯦ ꯊꯤꯀꯥꯒꯤ ꯅꯠꯇꯦ ꯃꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯗ ꯐꯪꯉꯤꯕ ꯂꯥꯏꯔꯤꯛꯁꯦ ꯃꯁꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯗ ꯐꯥꯝꯗꯨꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯃꯤꯕ ꯐꯥꯝꯗꯨꯅ ꯊꯥꯔꯤꯕ ꯆꯦꯗꯣ ꯃꯁꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯄ꯭ꯔꯤꯟꯇꯤꯡ ꯍꯥꯎꯁ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯀꯥꯟꯗ क्वालिटी याउदे हाइदना फाउबा पुथोख्रबा वाफम हमसे ngasi बावजे मसीदा चेनरीबा खुदिंगमक्से कईगुंबा मता तौदना थंबासे मसी अदुकी मति यामना लाइबक थीबनी अदुना मसीगुंबा थौंगसे पेलक्तबदगी ताबीनबा मणिपुर लेबाकसिदा असिगुंबा माइरोइसिंगना लाउजरीबा खोलाव असिबु ताबीनबा मी लैरक्तबदगी अखोय ngasiगी प्रोटेस्ट से लाकपनी अखोय मफमसिदा अखोय अदुमक फंगिगनी अदुगा हजिजि लैरिबा अखोयगी असिगुंबा चयेनबा सममनबा से लोसनद्रि फावबा अखोय मफमसिदा लेंदना दुम फंगनी मसिदा अखोयगी ऑनरेबल चीफ मिनिस्टर कमिश्नर मखोय ना अखोयगी ना तालिबा डिमांड से मखोय करिनो हाइबा मखोय खंगम संग